Kanglai Pauthang Miyeng Tabiribasingbu Taramna Okjari Ngasigi Paucheda Yumpham Oiba Maruoiba Pau khara update tawjari ahanbada Imphal More Lambigi Palel amsung Tengnopalda Saramba checkpost sing paramilitary singna thugaikre Central Paramilitary Personnel Singi Team Amana Ngasi National Highway number 102 Imphal More Lambi Paringda Anti-Social Elements Singna Ain Kaina Checkpost Sing Sajinduna Achat Awok Toba Singdagi Tax Khomgotpham Oiriba Checkpost Ani Thugaikre Hari Ngasi Assam Rifles Ki Personnel Singna Thugaikiba Checkpost Sing Adudi National Highway number 102 gi Palel amsung Tengnopal gi Marakta Laiba Mafam Singdani Hariba Checkpost Sing Adu Assam Rifles na Makhoigi Intelligence Report Matung Inna Checkpost Singda Anti-Social Oiba Mioi Kharana Mafam Asida Lambi Chathok Chasin Tauriba Micham Singdagi Ain Kaina Tax Khombagi Pau Laire Khangbadagi Sangsinduna Checkpost Sing Adu Thugaikibani Hari Ngasi Checkpost Sing Adu Thugaibagi Khongthang Adu Ngarang Assam Rifles ki Official Sing Amadi Khulgi Village Council Singi Mihut Singal Loinana Security gi Matangda Khana Nainabagi Mifam Amada Khunja Singna Hariba Mafam Asi Anti-Social Oiba Mioi Kharana Lambida Lakpa Gari Singdagi Ain Kaina Sel Khombagi Thabak Chathai Haina Phongdorakibaga Loinana Assam Rifles ki Tongan-tonganba unit singna mafam aduda sangsinduna hariba checkpost sing adu thugaiduna manghankibani hari Defense Wing gi statement amana hai National Highway number 102 Imphal More Lambi Paleldagi Hogduna Moredagi amadi Manipur ga tainariba Myanmar border paringda Assam Rifles ki tongan-tonganba unit singna leptana patrolling chatuna pamdaba thodok chathaba thingnaba amadi illegal immigrants sing thingnaba khongthang kya lakhotpa haure hairi Makha tarakpa pauda Kuki militant amadi Zomi anigi marakta Myanmar gi mafam amada yamna akanba mawngda khut thongnari hairi khut thongnaba asida nakal animakta misi mina kaya murum yawnaramba yai haina panari adubu hojikmakki oina chapchaba paudi phangba leitri adubu lepa leitana ngarangdagi chatharakpa khut thongnaba adu hojiksu leptana khut thongnari hairi Makha tarakpada BJP gi MLA singa chatminariba political party singi MLA singi oiba mifam ama pangthokkibaga loinana anoba lengak semnaba governor da che pisillaba yana leire Bharat lengangna Manipur Legislative Assembly suspended animation thamjinkibaga loinana president rule thamjilakhraba matung athuba matamda Manipur gi lengak semjanaba BJP gi MLA sing amadi BJP ga chatminariba political party singi MLA singi oiba mifam ama pangthokkibaga loinana athuba matamda Manipur da anoba lusingba ama khanbaga loinana lengak ama semnaba hayeng Manipur gi governor da cherol ama pisillaba yana leire hari Masigi matungda lamdam asigi miyamgi ihul khangna BJP gi MLA singi oiba mifam ama ngasi nongmanini gi mamangda Imphal West District ki mafam amada pangthokre hari pause asina phangba yaba mafamdagi BJP gi MLA sing amadi makhoiga chatminariba political party singi MLA singna loriba phireb asi BJP Manipur Pradesh amadi Central lengakta Thabak oina onthoraktrabadi MLA sing asina BJP thadoktuna magi kudongchaba yengkiba yai hainasu nakoinana center amadi BJP Manipur State Unit ki lusingba singda phongdokpa leinakre hairi adum oinamak chapchaba paudi phangba ngamdri The print report amagi matung inna hojik Manipur Legislative Assembly suspended animation thamjinkibaga loinana president rule thamjilakliba asi Chief Minister N Birena CM pham thadokraba matung anoba lusingba ama khanba ngamdabadagini Makha tarakpa pauda Governor Ajay Kumar Bhallana All Secretariat Famduna Manipur gi Wayal Thauda Paibu Haukre Haukiba tha asigi taragi ayu pung 13 dagi 12 suba Manipur Legislative Assembly gi 3 suba mifam pangthokpaga loinana chaliba anoba chahi asigisu ahanba mifam oibanina Governor Ajay Kumar Bhallana address tawgani haiduna thorang punamak loisillaba matung N Birena mifam pangthokadaba nomo walingai tha asigi mapalgi nungthinda resign tawkibadagi mahaki mahut sinnaba MLA 38 Lairiba BJP gi manungda yetnadaba luchingba ama khanba ngamdabadagi tha asigi 3 dagi Manipur Legislative Assembly bu suspended animation thamlaga president rule haibadi PR chana halakpadagi loop kayana masigi mayokta leblokpaga loinana athuba matamda Manipur lengak nohonana lehengadabani haibagi demand tawduna wakat khongjang kaya sangsillabasu Manipur da PR gi matam sangtharakpagi mami sengna ure constitution gi article 355 56 ki makhada Manipur da president rule chalairakpaga loinana head of state oiriba governor na state asigi wayal thauda punamak pairakadaba Raj Bhavan da leibagi mahuta
Imphal gi Babuparada leba all secretariat famduna Manipur gi thabak paiba hokre mahaki staff sing leinaba minister anigi ka loksinduna semjin sajin khibaga loinana security advisor Kuldeep Singhabu mahaka naknana famduna thabak tawba hokre hari governor na secretariat famduna administration gi thabak chatharakpada deputy secretary amasung masigi mathakta leba officer ani khakta natana office assistant steno amadi typist yauna staff tara hena piraknaba chief secretary da pautak pikre hari maram asina governor masamangna all secretary ta mathau tai hariba officer sing amadi staff sing asiga loinana phaminaduna lengaki thabak thoram sing pangthoknabagi damak all secretary ta leiraba lengaki minister sing oiramba ts basanta kumar amasung letpau haukipta JAD alert ngapi gani JAD Eloi togduna sizinnahalamba office ani yauna governor amasung mahaki staff singna sizinnanaba khopchinduna semjin sajinba haukhre hari orakliba phibam asi yenglaga Manipurda hojik chalairiba president role gi matam asi matam kharaga sangthana chalairigadaba male haina phongdoknari Makha tarakpa yamna nungaitaba paw amada school authority na mahiroi kuntrama thoigi form fill up taromnabadagi ngasidagi haukiba metric exam thaba phangkhidre Imphal West ki Lapupat Tera High School ki mahiroi mari amasu admit card phangdabadagi exam thaba phangkhidre hari Board of Secondary Education Manipur Bosemna loba ngasidagi haukiba class 10 metric exam saruk yagadaba mahiroi kuntragi form fill up school authority na tawbiramdabadagi exam thaba phangkhidre mahiroi sing amadi mama mapa singna Bosemna hariba mahiroi sing asi exam thaba yahanbiyu Manipuri mahiroi singi punsi kanbiyu haina phongdoknarakli ngasi Imphal East ki manung channa leiba songbung sairemda leiba P Namjunglung High School da pangtokpa pawgi mifam amada exam thaba phanghodraba mahiroi waikhom tamphasana chanuna phongdorakpada ngasidagi horiba metric exam asida mahiroi ama oina exam thaba phangdabasi mari leinaba authority singna amadi Bosemna mahiroi singi tungi punsi khanbiduna exam asi thaba phanganbiyu sahi mangba haibasi mahiroi gi punsi mangbani mahiroi singi maikeidigi matam chana form fill up tawnaba sel pigi adubu school authority na form fill up tawbiramdabana maram oraga ngasidagi hawduna Bosemgi makha pangthokrakkodoriba class 10 ge exam asi thaba phangdabani loinana Bosemna makoibu school asida natrabasu atopa pambai ama yengbiduna exam asi thaba yanaba honabiyu haina phongdokhi Makha tarakpa pawda Kuki nupi singna security force sangdanaba athingba thamlambadu yanaba purakpadagi handokre Tenopal district ki New Saijang village mapada Kuki nupi singna lambi thatuna Howland Phai amasung ti Minau khulda security force sing changmada athingba thamlambadu yanaba purakpadagi handokre security force na moreda leiba integrated check post tagi Howland Phai amasung ti Mainau village phawba patrolling chatpa hokre ningsingba yabadi numit kharanigi mamangda Tenopal district ki DC Krishna Kumar SP Rahul Gupta Mangasuba Assam Rifles ki CEO Rahul Join yauna Kuki nupi singa mifam ama pangthoktuna yanaba purakpadagi security forcing changmada athingba thamlamba adu handokhibani athingba handokiba aduga loinana ngasi ayu anganbada Tenopal district ki SP Rahul Gupta gi mityeng makada district asigi additional SP Rajaudinna luchingba patrolling chatpa hokrebani hojik phawbagi oina mifamipun natraga khujukulai phagatpagi pawdi leitri Makha tarakpa pawda Nonglei lungsinna school ama homdekre hari ngarang numidang athengmada sitkiba akanma Nonglei lungsit amana Tamenglong district ki Tamai subdivision da leiba Wisdom English School koba private school amagi classroom nipal yauna amangata thonbada natana mathak makha onthokre hari press na phangba pawda ngarangi Nonglei lungsit aduna maram oraga classroom nipal mathak makha onthokibani adubu laibuk phabadagi mahiroi amadi staff sing asokapan yahodre class 1 dagi 10 phawba leiba school asida hojik mahiroi chaniga kun tamlibani maikei adomgi amata ngairaba school amani su launaribani atuba matamda mari leinaba singna miyeng changbiduna mahiroi singi academic career soktanaba school building nongna sabada mateng panganibagi apamba khunja singi maikei dagi phongdorakli Makha tarakpa atopa pawda ngasidagi hokiba Bosemna loba class 10 ge exam da mahisang ani gi mahiroi yangkai humdoi exam thaba yahankidabada natana note pisinbada chenaba police personnel cherak pigedabani haina desamna phongdorakli Aranba pambai sijinahanbada chenaba police personnel amasung mahiloisang ani gi apunba mahiroi 35 exam thaba phangankidabada
चेन्नबसिंग मतिक चाबा चैराक पीगदबनी हाइना देसामना तक्सिलगली हिरम असिगा मरी लेनना देसामगी सेक्रेटरी जनरल नोंथोंबम थोइथोइबना खुयेक पीदुना प्रेसता थादोरप चिरोल असिना हाई ngasi हौदुना पांथोकिबा बोर्ड ऑफ सेकेंडरी एजुकेशन मणिपुर बोसेमना लौबा चही असिगी क्लास 10 गी एग्जाम दा बोर्ड असिना अरानबा पामै सिजिनबदा लौखटपा खोंथांग सिंगी मनुंगजन्ना महिरोइ लुक असिसु सेंटर तरेता येंगसिन खोंचत चटकी ngasi सेंटर तरेत हाइबदी लिटल मास्टर इंग्लिश स्कूल सामुरो ब्रिलियंट पब्लिक स्कूल सामुरो वांगोई हायर सेकेंडरी युमनाम हुद्रोम हायर सेकेंडरी स्कूल चनम्बम थंबौ हायर सेकेंडरी स्कूल मयांग इम्फाल एन तोमचौ हायर सेकेंडरी मयांग इम्फाल अमदी उचिवा हाई स्कूल नि येंगसिन खोंचत अदुदा थेंगनरकिबा सिंगनी हाइना देसामना खंगहलक्लिबदी ngasi हौदुना बोसेमना लौदुना पांथोकलिबा क्लास 10 गी एग्जाम मसी ओइरिबा उचिवा स्कूल दा ड्यूटी तौबा मणिपुर पुलिस की पर्सनल प्रेम कुमार हुद्रोम कोमलाखोंग कौबा अमना एग्जाम सेंटर असिगी मनाकदा लेबा बिल्डिंग अमदगी मियोय अमना थारकलगा थोरकलगा पुलिस पर्सनल प्रेम कुमार असिदा पिरमलबा मतुंग पर्सनल असिना महिरोइ सिंगदा पिसिननबो होनरिंगे चेरकता महिरोइ लुक असिगी थौमी सिंगना थेंगनखिबनी असिगुंबा एग्जाम दा अरानबा पाम्बे सिजिनबदा एग्जाम सेंटर दा ड्यूटी तौरिबा पुलिस पर्सनल फावबना यावसिलकपा हाइबसी ख्वाइदगी लाइबक थिबनी असिगुंबा थौंग असिदा पांथोकलेबा एग्जाम असी कयाम यामना नियम चुमना पांथोकपा ngमगदौरिबनो हाइबसी अचौबो वहंग अमा ओइरी मरम असिना अरानबा पाम्बै सिजिनहनबगी थबकता चेनरिबा पर्सनल सिंगी मथक्ता बोसेम अमदी होम डिपार्टमेंट गी माइकैदगी मतिक चाबा चैराक पीगदबनी हाइरी मखा तारकपा अरोइबा पाउदा सिक्योरिटी फोर्स ना तोंगान तोंगानबा मफमदगी लालौबा कया फागतपा ngamkhre हाइरी सिक्योरिटी फोर्स ना लोखलकपा सेक्शन थौरांगी थबक अमा ओइना ngarang तोंगान तोंगानबा मफम कयादगी लालौलुप खरगी लानमिसिंग फारे हाइरी मणिपुर पुलिस की पीआरओ की चिरोल अमना हाई ngarang मणिपुर पुलिस की कांगबुना इम्फाल वेस्ट डिस्ट्रिक्ट की मनुंग चनबा यूरेमबम अवांग लेकाइदगी केसीबी पीडब्ल्यूजी की सिंपेथाइजर अमा मसागी मयुमदगी फागतपा ngamkhibani हाइरी मियोय अदुगी ममिंग रोमियो लाइश्रम चही यांखै कौई मंगोंदगी 7.65 mm पिस्तौल अमा मरु मंगा यावबा मैगजीन अमा 7.65 mm इनोमेशन तरा यावबा बॉक्स अमा पिस्तौल होस्टर अमा आधार कार्ड अमा फागतखी फागलबा पोलमसिंग अदुगा लोइनना महक पाछोई पुलिस स्टेशन दा खुचिनकरे हाइरी हाइरिबा मतम असिगा इकान कानदना सिक्योरिटी फोर्स की कांगबुना बिष्णुपुर पुलिस की मोयांग पीएस न कोनबा तिदिम रोड की ओक्सुंगबुंगदा लेबा महिंद्रा शोरूम मनाक्तगिसु प्रीपाक प्रो गी लानमी थोक्सोम सनाथोय एलाइस सोंगथोइबा सही कुनमरी फागतखी मंगोंदगी मोबाइल फोन अमा एयरटेल सिम कार्ड अमा आधार कार्ड अमा फागतखी मसिगी मतुंगदा लालुलुप अदुगी अतोपा लानमी अमसु इम्फाल वेस्ट डिस्ट्रिक्ट की ओरिपो खुमन थेम लेकाइदगी सिक्योरिटी फोर्स न फागतपा ngamखी फारबा लानमी अदुगी ममिंग सलाम सितोलजित सिंह एलाइस 70 एलाइस 7 कुमार कौई मसागी चही 35 ngakpigani 53 sure mangondagisu mobile handset ama fagatki mahak miyamdagi sel khaibada chennai haiba khangba ngamle hari security force na makata na satharakpa thibu humbagi thapakta porompa police station gi manung chanba hata golapati gi public hospital manaktagisu rpf pla gi lanmi waikhom ibungo meite elis mangal chai 13 suraba miyoi asi chaka ani panba gari ama mobile phone ani ka konana fare hari faraba sing aduga makoi dagi phangba polam singa loinana mari leinaba police station singda ain gi oiba thabak lokhotnaba khusinna khre hari